ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯅ ꯊꯥꯖꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯂꯩ ꯊꯥꯔꯝꯃꯤꯔꯣ? ꯅꯠꯇꯦꯗ, ꯂꯩꯀꯣꯜꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨꯗꯤ ꯅꯪꯁꯦ ꯈꯨꯜ ꯑꯁꯤꯗ ꯑꯅꯥꯕ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯥꯌꯦꯡꯕꯤꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯅꯪꯒꯤ ꯅꯍꯩꯁꯦ ꯑꯇꯥꯡꯕꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯛꯄꯗ ꯇꯣꯞ ꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯅꯪꯅ ꯄꯥꯟꯕꯤꯁꯤꯡꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕꯕꯨ ꯅꯪꯅ ꯀꯣꯛꯍꯟꯕ ꯉꯝꯂꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯃꯁꯤꯗꯤ ꯑꯩꯗ ꯅꯠꯇꯦ, ꯅꯪꯁꯨ ꯑꯇꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯀꯔꯝꯅ ꯑꯩꯕꯨ ꯑꯇꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ, ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯥꯕ ꯉꯝꯅꯗꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯎꯅ ꯆꯟꯗꯨꯅ ꯍꯛꯇꯨꯅ ꯁꯦꯝꯕ ꯉꯝꯂꯤꯕ ꯅꯍꯥꯛꯁꯨ ꯑꯇꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯁꯦ ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯁꯥꯔꯛꯄꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨ꯫ ꯄꯨꯟꯁꯤꯕꯅ ꯎꯅ ꯁꯥꯕ ꯎꯄꯨ ꯃꯆꯥ ꯃꯥꯟꯕ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎꯇꯅ ꯍꯛꯇꯨꯅ ꯁꯦꯝꯕ ꯃꯈꯣꯏꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯛꯇꯨꯅ ꯁꯦꯝꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯎꯅ ꯍꯛꯇꯨꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯂꯩꯁꯦꯝꯕꯤ, ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯅꯕꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯈꯨꯗꯣꯜ ꯑꯁꯦ ꯄꯤꯗ꯭ꯔꯕꯁꯨ ꯅꯪ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯤꯕꯁꯤꯗꯤ꯫ ꯂꯩꯁꯦꯝꯕꯤ, ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕꯁꯤꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯎꯅꯕ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯅꯠꯇ꯭ꯔꯦ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯀꯩ ꯄꯥꯎꯅꯣ? ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯩꯁꯦꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯕꯂꯣꯝꯗ ꯆꯤꯡꯂꯣꯟ ꯀꯌా ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯂꯩꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯄ ꯇꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯅꯣ? ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯅꯠꯇꯅ ꯌꯦꯛꯅꯕꯅ ꯆꯪꯕ ꯉꯝꯗꯅꯕ ꯉꯝꯈꯩꯁꯤꯡꯗ ꯁꯪꯕꯜ ꯈꯥꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯈꯔꯗꯤ ꯆꯪꯒꯅꯤ, ꯅꯠꯇ꯭ꯔꯒ ꯈꯔ ꯁꯥꯡꯅ ꯆꯪꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯕꯛ ꯑꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯂꯩꯁꯦꯝꯕꯤ꯫ ꯗꯥ ꯄꯨꯟꯁꯤꯕꯒꯤ ꯏꯃꯥꯗꯣ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯏꯃꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯗꯥ ꯄꯨꯟꯁꯤꯕꯅ ꯃꯤꯔꯝꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯗꯥ ꯄꯨꯟꯁꯤꯕꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯗꯥ ꯄꯨꯟꯁꯤꯕꯅ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯩꯁꯦꯝꯕꯤ, ꯅꯪ ꯋꯥꯈꯜꯗ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯒꯅꯨ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯥꯎꯕ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯈꯨꯅꯨ ꯑꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯩꯅ ꯇꯣꯏꯅ ꯆꯤꯊꯤ ꯊꯥꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯗꯕꯅꯤ꯫ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯝꯈꯣ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯑꯩ ꯈꯣꯡꯐꯝ ꯆꯦꯠꯅ ꯅꯪꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯉꯥꯏꯔꯝꯒꯅꯤ꯫ ꯇꯣꯏꯅ ꯆꯤꯊꯤ ꯊꯥꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯑꯩꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯥꯔꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯁꯦ, ꯃꯁꯤꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯁꯦ ꯅꯪꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯊꯥꯖꯤꯜꯂꯨ꯫ ꯃꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯜꯂꯨ꯫ ꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯍꯣꯏ, ꯑꯩꯅ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯒꯅꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯔꯛꯎꯀꯣ꯫ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯆꯠꯅꯅꯕ ꯄꯣꯠ ꯆꯩ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯌꯥꯔꯅꯤꯗ, ꯅꯪꯁꯨ ꯉꯥꯛꯇ ꯐꯥꯎꯕ ꯑꯅꯥꯕ ꯀꯌా ꯂꯥꯌꯦꯡꯕꯗ ꯁꯪꯖꯗ꯭ꯔꯕꯅꯤ꯫ ꯈꯔꯁꯨ ꯄꯣꯊꯥꯎ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯁꯦꯝꯕꯤ ꯄꯨꯟꯁꯤꯕꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯛꯄ
ꯅꯣꯡꯃꯇ ꯎꯅꯍꯧꯗꯕꯗ ꯄꯥꯈꯠꯆꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥ ꯀꯌꯥ ꯎꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯃꯥ ꯑꯁꯣꯟꯕꯤꯗ ꯃꯉꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗ ꯃꯔꯤ ꯃꯇꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ, ꯏꯆꯥꯅ ꯍꯌꯦꯡ ꯆꯠꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯞꯈ꯭ꯔꯦꯗ꯫ ꯂꯩꯕꯥꯛ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅꯇ ꯂꯩꯒꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯅ ꯅꯆꯥꯅꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯒꯤ ꯑꯍꯩꯕ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ꯫ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯏꯃꯥꯅ ꯊꯥꯒꯠꯂꯤ꯫ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯂꯛꯈꯤ꯫ ꯅꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯗꯁꯨ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯄꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯏꯆꯥ ꯌꯥꯎꯗꯅ ꯏꯃꯥꯅ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯑꯣꯏꯌꯨ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ, ꯀꯩꯁꯨ ꯋꯥꯒꯅꯨ ꯏꯃꯥ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯁꯦꯝꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯊꯣꯡꯗꯨꯅ ꯄꯨꯔꯛꯂꯒ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯁꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯏꯃꯥꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯅꯆꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯖꯕꯅꯤ꯫ ꯏꯆꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯉꯝꯃꯤ꯫ ꯏꯆꯥꯒꯤ ꯃꯍꯩꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯏꯃꯥꯁꯨ ꯍꯥꯟꯅꯗꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯤꯕ hidak ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯏꯃꯥꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯈꯜꯂꯒ ꯂꯩꯕꯤꯌꯨ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯁꯨꯅꯦ ꯁꯤꯗ hidak ꯑꯃꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯇꯥꯎ ꯈꯔꯒ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯦꯝꯕꯤꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯒꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯕు ꯂꯩꯁꯦꯝꯕꯤꯒꯤꯗꯤ ꯃꯈꯨꯔꯥ ꯃꯇꯣꯜ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅꯗꯒꯤ ꯐꯧ ꯆꯦꯡ ꯋꯥꯠꯇꯕ ꯁꯪꯒ ꯆꯥꯎꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯄꯪꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯅ ꯏꯟꯁꯤꯟꯕꯗꯤ ꯌꯥꯝꯅ ꯂꯧꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯐꯖꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯕꯒꯤ ꯆꯤꯊꯤ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯆꯠꯈꯤꯕꯗꯒꯤ ꯆꯤꯊꯤ ꯑꯃꯠꯇ ꯊꯥꯔꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪꯅ ꯆꯠꯈꯤꯕꯗꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯁꯨꯖꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯂꯦꯜꯂꯤꯕꯅꯣ? ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯝꯒꯅꯤ ꯈꯟꯕꯗ ꯅꯆꯜꯒꯤ ꯊꯃꯣꯏꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯅꯨ ꯑꯃ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯨꯅꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯤꯊꯤ ꯑꯃ ꯄꯨꯗꯨꯅ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯅ ꯍꯔꯥꯎꯅ ꯄꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯄꯨꯟꯁꯤꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯦꯝꯕꯤꯅ ꯂꯩꯕꯥꯛ ꯂꯩ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝꯗ ꯆꯠꯀꯗꯧꯔꯕ꯭ꯔꯥ? ꯍꯣꯏ ꯃꯥ, ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯃꯤꯒꯤ ꯑꯅꯥꯕꯕꯨ ꯌꯦꯡꯒꯗ꯭ꯔꯥ? ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯋꯥꯔꯅꯤꯅꯦꯍꯦ꯫ ꯑꯗꯨꯅꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯗꯅꯕ ꯏꯆꯦꯗꯣ ꯌꯨꯝꯁꯤꯗ ꯊꯝꯂꯁꯤ꯫ ꯍꯣꯏ ꯃꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯟꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥ ꯂꯩꯕꯥꯛ ꯂꯩꯅꯗꯤ ꯌꯥꯗꯦ꯫ ꯏꯆꯦꯗꯣ ꯑꯩꯅ ꯍꯥꯏꯗꯕꯗꯨꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯔꯁꯤ꯫ ꯏꯃꯥꯗꯤꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯏꯌꯥꯗꯨꯗ ꯂꯩꯕꯗ ꯏꯃꯥꯅ ꯀꯔꯤꯁꯨ ꯌꯦꯠꯀꯗꯕ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯕꯨꯁꯨ ꯅꯈꯣꯏꯅ ꯀꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯥ,
ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯍꯣꯏ ꯆꯠꯂꯁꯤ. ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ. ꯑꯗꯨꯅꯅꯦ ꯏꯆꯦꯗꯣ ꯉꯥꯡꯅꯔꯒ ꯄꯨꯔꯛꯑꯁꯤ. ꯂꯩꯁꯦꯝꯕꯤ ꯃꯃꯥ ꯃꯆꯥ ꯆꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯁꯅꯥꯍꯟꯕꯤ, ꯅꯈꯣꯏꯅ ꯏꯃꯥ ꯏꯆꯥꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯈꯜꯂꯨꯔꯒ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯏ. ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯁꯨ ꯉꯝꯗꯦ. ꯅꯈꯣꯏꯅ ꯇꯧꯕꯤꯕꯅꯇ ꯍꯦꯜꯂꯤ. ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞꯂꯣ. ꯑꯩꯈꯣꯏꯁꯦ ꯉꯥꯏꯁꯦꯟ ꯑꯣꯏꯅꯒꯗꯧꯔꯕꯅꯤ. ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒ ꯂꯨꯍꯣꯡꯍꯜꯂꯗꯕꯅꯤ. ꯑꯗꯨꯅ ꯏꯆꯦ, ꯉꯁꯤ ꯅꯨꯃꯤꯠꯁꯨ ꯐꯩ. ꯑꯗꯨꯅ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ. ꯃꯁꯤꯕꯨꯅꯦ ꯌꯥꯕꯤꯗꯕꯁꯨ ꯇꯧꯕꯤꯒꯅꯨꯀꯣ. ꯁꯅꯥꯍꯟꯕꯤ, ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯕ ꯃꯇꯝꯗ ꯃꯤꯅ ꯅꯈꯣꯏꯕꯨ ꯊꯤꯅ ꯉꯥꯡꯅꯈꯤꯒꯅꯤ. ꯏꯆꯦꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ. ꯏꯆꯦ, ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯕ ꯉꯝꯗꯣꯏꯅꯣ? ꯃꯋꯥ ꯑꯃꯠꯇ ꯂꯧꯕꯤꯔꯨꯅꯨ. ꯏꯆꯦꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯆꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯂꯩꯕꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯊꯝꯂꯝꯃꯤ. ꯂꯩꯕꯥꯛꯂꯩ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ. ꯂꯩꯁꯦꯝꯕꯤꯅ ꯂꯩꯕꯥꯛꯂꯩꯕꯨ ꯂꯩꯀꯣꯜꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯗꯨꯅ ꯋꯥꯈꯜ ꯄꯦꯜꯍꯟꯕꯤꯔꯝꯃꯤ. ꯏꯆꯥ ꯂꯩꯕꯥꯛꯂꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ. ꯏꯆꯥꯁꯦ ꯂꯩ ꯊꯥꯕ ꯌꯥꯝꯅ ꯄꯛꯅꯩ. ꯃꯁꯤꯗ ꯍꯧꯔꯤꯕ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯅ ꯆꯥꯎꯈꯠꯂꯛꯂꯤꯅꯦꯍꯦ. ꯏꯃꯥ, ꯃꯁꯤꯅ ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯗꯒꯤ ꯑꯇꯥꯡꯕꯅꯤ. ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯏꯃꯥ. ꯉꯔꯥꯡ ꯗꯥ ꯄꯨꯟꯁꯤꯕꯒꯤ ꯆꯤꯊꯤ ꯑꯃ ꯂꯥꯛꯑꯦ. ꯆꯤꯊꯤ ꯊꯥꯔꯛꯑꯦ ꯍꯥꯏꯕ? ꯃꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯏꯃꯥꯗ ꯇꯝꯃꯨ. ꯏꯃꯥ, ꯗꯥ ꯄꯨꯟꯁꯤꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯀꯣꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯍꯥꯏ. ꯑꯗꯨꯅ ꯀꯨꯏꯔꯔꯣꯏ ꯍꯜꯂꯛꯑꯅꯤꯁꯨ ꯍꯥꯏꯔꯛꯏ. ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ. ꯏꯃꯥꯗꯤꯅꯦ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯈꯤꯕꯗꯣ ꯏꯄꯥꯗ ꯄꯥꯈꯠꯂꯤ. ꯏꯃꯥ, ꯂꯩꯕꯥꯛ ꯑꯗꯨ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯒꯦ? ꯕꯦꯃꯥ, ꯂꯩꯕꯥꯛ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯟꯗ ꯁꯣꯛꯅꯗꯨꯅꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ. ꯑꯗꯨꯅꯅꯤ ꯀꯣꯅꯨꯡ ꯑꯗꯣ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯕꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯄꯨꯟꯁꯤꯕꯕꯨ ꯀꯧꯔꯛꯂꯤꯕꯗꯣ. ꯑꯗꯨꯕꯨ ꯐꯔꯦ, ꯏꯆꯥ ꯄꯨꯟꯁꯤꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯅꯤ. ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯂꯤꯂꯥꯅꯤ ꯏꯆꯥꯁꯤꯗꯤ. ꯂꯩꯁꯦꯝꯕꯤꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯕ ꯑꯗꯨ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯌꯥꯅꯤꯡꯂꯝꯗꯦ. ꯅꯣꯡꯃ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯝꯃꯤ. ꯏꯇꯩꯃ, ꯃꯔꯤꯁꯨ ꯑꯃꯠꯇ ꯊꯣꯛꯅꯗꯕ ꯃꯤ ꯑꯃꯕꯨ ꯀꯔꯤꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯈꯣꯝꯃꯩ, ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯃꯔꯤ ꯊꯣꯛꯅꯗꯕ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯇꯩꯃ ꯍꯣꯏꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯂꯩꯕꯥꯛꯂꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯗꯨꯅꯤ. ꯈꯣꯝꯃꯩ, ꯏꯆꯦ ꯂꯩꯕꯥꯛꯂꯩꯗꯤ ꯀꯅꯥꯅ ꯃꯔꯤ ꯊꯣꯛꯅꯗꯦ ꯍꯥꯏꯔꯤꯅꯣ? ꯅꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ. ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯦꯝꯕꯤꯒ ꯄꯨꯟꯁꯤꯕꯒ ꯈꯪꯅꯩ. ꯑꯗꯨꯅꯅꯦ ꯄꯨꯟꯁꯤꯕꯅ ꯍꯦꯛ halaꯛꯄꯒ ꯂꯨꯍꯣꯡꯅꯕ ꯉꯥꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯏꯆꯦ ꯂꯩꯕꯥꯛꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯔꯕꯅꯤ. ꯏꯇꯩꯃ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯪꯅꯕꯅꯤ ꯏꯇꯩꯃꯅ ꯇꯧꯕꯤꯔꯤꯕꯗꯣ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯎꯔꯒ ꯌꯥꯝ ꯂꯥꯟꯅ ꯂꯧꯅꯈꯤꯅꯤ. ꯏꯇꯩꯃ, ꯀꯩꯗꯧꯅꯤ? ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯏꯆꯥꯗꯨ ꯊꯥꯖꯔꯒ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯔꯕ ꯏꯃꯥꯟꯅꯕ ꯀꯌꯥꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯅ ꯏꯇꯩꯃ, ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯊꯥꯖꯈꯤꯁꯤ. ꯈꯣꯝꯃꯩ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ. ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩ. ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯋꯥꯠꯄ ꯃꯤ ꯅꯠꯇꯦ. ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯑꯁꯤꯅ ꯃꯔꯥꯏꯅ ꯁꯦꯜ ꯄꯥꯏꯖꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒꯤꯗꯤꯅꯦ ꯊꯣꯏꯅ ꯈꯟꯗꯦ. ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ. ꯑꯗꯨꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯏꯌꯥ ꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯁꯤꯕꯨ ꯊꯝꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗꯅꯤ. ꯑꯗꯨꯅ ꯏꯇꯩꯃꯗꯤ ꯑꯇꯣꯞꯄꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯔꯔꯣꯏ. ꯐꯔꯦ ꯏꯇꯩꯃ, ꯏꯇꯩꯃꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯏꯇꯩꯃ, ꯈꯟꯗꯨꯅꯗꯤ ꯌꯦꯡꯕꯤꯍꯧ. ꯍꯌꯦꯡ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ. ꯈꯣꯝꯃꯩ ꯍꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯁꯦꯝꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯂꯧ ꯏꯪꯈꯣꯜ ꯀꯌꯥꯗ ꯃꯤꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯀꯣꯅꯨꯡꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯒꯠꯄ ꯂꯣꯏꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ. ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯕ ꯃꯈꯩ ꯍꯣꯠꯅꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯄꯦꯟꯖꯔꯝꯃꯤ. ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯅꯪꯗꯤ ꯊꯕꯛ ꯁꯨꯕꯗ ꯅꯈꯨꯠ ꯌꯥꯝꯅ ꯅꯥꯜꯂꯤ. ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯪꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯅꯪꯅ ꯌꯥꯝꯅ ꯍꯩꯕ ꯍꯦꯜꯂꯤ. ꯑꯩꯅ ꯅꯪꯒꯤ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯣ
ꯀꯣꯅꯨꯡꯗꯤ ꯉꯁꯤ ꯁꯦꯝꯕ ꯂꯣꯏꯕ ꯉꯝꯂꯗ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯁꯪꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯔꯣ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯂꯥꯟꯗꯥꯒꯗꯧꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯅꯕ ꯇꯧꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯄꯨꯟꯁꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯪꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯤꯅ ꯍꯦꯛꯇ ꯅꯝꯈꯥꯏꯗꯨꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯝꯃꯤ꯫ ꯊꯕꯛꯅ ꯀꯟꯕꯅ ꯆꯤꯊꯤ ꯇꯣꯏꯅ ꯊꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯍꯟꯗꯛꯁꯦ ꯑꯩꯅ ꯊꯕꯛꯀ ꯈꯔ ꯀꯟꯕꯁꯤꯗ ꯂꯩꯁꯦꯝꯕꯤꯗ ꯆꯤꯊꯤ ꯑꯃꯠꯇ ꯊꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯁꯣꯏꯗꯅ ꯄꯥꯈꯠꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯥꯔꯒꯦ꯫ ꯑꯩ ꯊꯕꯛꯁꯤꯡ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯅ ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯆꯤꯊꯤ ꯏꯗꯨꯅ ꯃꯥꯒꯤ ꯈꯨꯅꯨ ꯑꯗꯨꯕꯨ ꯊꯥꯈꯤ꯫ ꯈꯨꯅꯨ ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥ ꯆꯨꯞꯅ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯆꯤꯊꯤꯗꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯐꯝꯗ ꯌꯧꯕ ꯉꯝꯂꯝꯃꯤ꯫ ꯆꯤꯊꯤꯗꯨ ꯂꯩꯁꯦꯝꯕꯤꯅ ꯐꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯣ ꯈꯨꯅꯨ, ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯊꯥꯕ ꯐꯪꯂꯝꯂꯣꯏ꯫ ꯅꯪꯅ ꯊꯥꯞꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯆꯤꯊꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯤꯗꯣ꯫ ꯅꯪꯁꯨ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯆꯤꯊꯤ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯂꯩ ꯃꯈꯜ ꯀꯌꯥꯅ ꯁꯦꯝꯕ ꯅꯥꯆꯣꯝ ꯑꯃ ꯁꯦꯝꯗꯨꯅ ꯍꯥꯞꯂꯛꯂꯝꯃꯤ꯫ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯅ ꯍꯔꯥꯎꯅ ꯅꯥꯞꯄꯗ ꯆꯤꯟꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯪꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕ, ꯅꯪꯁꯦ ꯐꯖꯅꯗꯤ ꯋꯥꯈꯜ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯑꯁꯣꯏꯕ ꯌꯥꯎꯗꯦ꯫ ꯅꯪꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅꯅꯦ ꯏꯇꯥꯎ, ꯅꯇꯥꯎ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯖꯒꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯃꯤꯟꯅꯕ ꯑꯗꯨꯅꯤ ꯅꯇꯥꯎꯅꯁꯨ ꯄꯥꯝꯖꯔꯤꯕ꯫ ꯅꯇꯥꯎꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯨꯅ ꯑꯃꯨꯛ ꯍꯟꯕ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯍꯥꯟꯅ ꯂꯝꯕꯤ ꯌꯥꯠꯊꯣꯛꯄ ꯇꯥꯏ꯫ ꯍꯥꯟꯅ ꯂꯝꯕꯤ ꯌꯥꯠꯂꯕꯗꯤ ꯑꯁꯣꯏꯕ ꯌꯥꯎꯒꯟꯗꯦ꯫ ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯂꯩꯁꯦꯝꯕꯤꯗꯣ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯐꯥꯎꯕꯗ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯉꯝꯕꯤ ꯃꯍꯥꯛꯇꯤ ꯑꯇꯥꯡꯕꯤꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯊꯕꯛꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯍꯜꯂꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯌꯨꯝꯗ ꯍꯜꯂꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯅ ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤ ꯈꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯐꯝ ꯈꯪꯗꯦ꯫ ꯏꯇꯥꯎ, ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯅꯣꯡꯃꯗꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯒꯗꯧꯕꯗꯨꯕꯨ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯈꯨꯔꯥ ꯑꯅꯤꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯂꯧ ꯏꯪꯈꯣꯜ ꯈꯨꯗꯤꯡꯃꯛ ꯂꯧꯕ ꯌꯥꯅꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯌꯥꯏ, ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯇꯧꯔꯛꯂꯤꯕꯁꯤ ꯀꯩꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯔꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯅꯦ ꯂꯩꯕꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯗ ꯊꯥꯖꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯃꯗꯣ ꯑꯆꯨꯝꯕ ꯋꯥꯅꯤ ꯇꯣꯝꯕ꯫ ꯍꯦꯔꯥ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯫ ꯅꯪꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯕꯨ ꯇꯧꯒꯅꯤ? ꯇꯌꯥꯏ, ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯇꯩꯃ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯊꯝꯂꯝꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯃꯗ ꯑꯐꯕ ꯁꯥꯗꯨꯅ ꯁꯤꯜꯂꯒ ꯂꯨꯍꯣꯡꯍꯟꯈ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯣ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯨꯔꯤꯕ ꯑꯗꯨꯕꯨ ꯑꯣꯏꯔꯔꯣꯏ꯫ ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯇꯌꯥꯏ? ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯌꯥꯏ, ꯉꯁꯤꯃꯛ ꯃꯃꯥ ꯃꯆꯥꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ? ꯍꯥꯏ ꯑꯇꯣꯝꯕ, ꯅꯪꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯏꯇꯩꯃ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯟꯅ ꯏꯔꯥꯡ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯇꯌꯥꯏ, ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯇꯣꯝꯕ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯌꯥꯝꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯤ, ꯋꯥꯈꯜ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯈꯤꯒꯦ꯫ ꯂꯣꯏꯔꯦꯍꯦ ꯇꯌꯥꯏꯒꯤ ꯋꯥꯁꯤꯗꯤ, ꯋꯥꯈꯜ ꯊꯣꯛꯂꯛꯇ꯭ꯔꯒꯅ ꯇꯣꯛꯑꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤꯅꯦ꯫ ꯑꯩꯁꯨ ꯂꯝ ꯑꯗꯨ ꯐꯪꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯕꯗꯤ ꯀꯤꯅꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯈꯟꯈꯤꯒꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯇꯌꯥꯏ ꯈꯜꯍꯧꯔꯣ꯫ ꯑꯩꯗꯤ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ ꯈꯔ ꯍꯨꯔꯥꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ, ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯅꯕ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯈꯨꯔꯥꯁꯤꯡꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯧꯅꯕꯇ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯕꯅ ꯍꯧꯖꯤꯛꯇꯤ
ꯁꯪꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯨ ꯍꯌꯦꯡꯗꯤ ꯂꯣꯏꯔꯅꯤ ꯃꯌꯨꯝꯗ ꯍꯜꯂꯒꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯏꯇꯥꯎꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯗꯣ ꯄꯤꯛꯅꯒ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ? ꯏꯇꯥꯎ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤ꯫ ꯏꯇꯥꯎ ꯍꯣꯏꯅ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯄꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ? ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯄꯥꯡꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯇꯥꯎ ꯃꯔꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯃꯉꯥꯒꯤ ꯃꯐꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯨ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯅꯌꯨꯝꯗ ꯍꯟꯒꯦ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯔꯝꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯡꯖꯒꯦ꯫ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯉꯥꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯗꯨ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯇꯥꯎ ꯑꯃꯅ ꯈꯨꯝꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯂꯥꯟꯒꯤ ꯃꯔꯝꯗꯁꯨ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯥꯟ ꯊꯦꯡꯅꯒꯅꯤ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯗꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯅꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯎ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯅꯥ ꯈꯧꯖꯥꯎ ꯀꯌꯥ ꯊꯤꯜꯍꯜꯂꯨꯒꯦ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ꯫ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯁꯣꯛꯅꯒꯗꯕ ꯂꯥꯟꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯅꯈꯣꯏꯅ ꯂꯥꯟꯃꯤ ꯁꯥꯗꯨꯅ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯍꯟꯕ ꯃꯥꯜꯍꯟꯕꯇꯪꯅꯤ꯫ ꯅꯈꯣꯏꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯇꯦꯡꯁꯤꯃꯠꯇꯗꯤ ꯄꯥꯡꯂꯝꯃꯨ꯫ ꯃꯇꯥꯎ ꯃꯔꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇ ꯌꯥꯗꯕꯅ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯆꯠꯄ ꯇꯥꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯁꯦꯝꯕꯤꯗ ꯆꯤꯊꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯥꯔꯝꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯕꯅ ꯐꯔꯤꯕ꯭ꯔꯥ? ꯏꯇꯥꯎ, ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯟ ꯌꯥꯎꯕ ꯆꯠꯀꯗꯧꯔꯦ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯄꯥꯎ ꯄꯤꯔꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯅꯇꯥꯎꯗꯤ ꯈꯟꯖꯩ꯫ ꯏꯇꯥꯎ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯁꯤ ꯐꯒꯅꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯟ ꯌꯥꯎꯒꯅꯤ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯋꯥꯅꯔꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ ꯄꯨꯟꯁꯤꯕ, ꯑꯩꯈꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯏ꯫ ꯃꯥꯅꯤ ꯏꯇꯥꯎ ꯄꯨꯟꯁꯤꯕ, ꯃꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯍꯥꯏꯕꯗ ꯑꯩꯈꯣই ꯂꯥꯟ ꯌꯥꯎꯔꯣꯏ꯫ ꯂꯥꯟꯃꯤ ꯉꯥꯏꯍꯥꯛ ꯁꯥꯕꯅꯤ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯌꯥꯎꯐꯝ ꯊꯣꯛꯄꯗꯣ ꯌꯥꯎꯔꯝꯃꯁꯤ꯫ ꯏꯇꯥꯎ, ꯃꯗꯨꯅ ꯐꯒꯅꯤ꯫ ꯄꯨꯟꯁꯤꯕ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯟ ꯆꯠꯂꯒꯅꯤ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯖꯔꯤ꯫ ꯃꯊꯃꯣꯏ ꯑꯗꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯆꯤꯊꯤ ꯏꯖꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ, ꯑꯩꯅ ꯍꯟꯗꯛ ꯁꯦꯝꯕ ꯁꯪꯕꯜ ꯑꯗꯨ ꯅꯤꯡꯈꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯧꯅ ꯑꯃꯨꯛ ꯁꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯊꯥ ꯈꯔ ꯂꯩꯔꯛꯄ ꯇꯥꯔꯦ꯫ ꯅꯪꯒ ꯏꯃꯥꯒ ꯃꯇꯝ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯛꯀꯦ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯀꯟꯕꯅ ꯆꯤꯊꯤ ꯊꯥꯔꯛꯄꯁꯨ ꯉꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯆꯤꯊꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯀꯅꯨ꯫ ꯑꯩꯅ ꯄꯤꯔꯝꯕ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩ ꯍꯤꯡꯂꯤ ꯈꯜꯂꯣ꯫ ꯁꯅꯥ ꯂꯩꯍꯥꯎ ꯑꯗꯨꯅ ꯄꯥꯟꯕ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯅꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯤꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯅꯨ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯕꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗꯨꯅ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅꯨ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯝꯃꯨ꯫
ꯈꯨꯅꯨ ꯑꯗꯨꯁꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯣꯟꯗꯤ ꯊꯣꯛꯇꯕꯅ ꯃꯀꯣꯛ ꯅꯣꯝꯅꯝꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯟꯁꯤꯕ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯇꯥꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯆꯠꯅꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯂꯝ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯃꯥ ꯍꯧꯖꯤꯛꯇꯗ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯕꯒꯤ ꯋꯥ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯒꯅꯤ? ꯑꯗꯨꯃꯛ ꯂꯥꯟꯗꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯕꯗꯨ ꯑꯣꯟꯅꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯃꯤꯅꯝꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯟꯗꯥꯕ ꯆꯠꯍꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯃꯈꯣꯏ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯇꯧꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯥꯟꯗꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ? ꯍꯧꯖꯤꯛ ꯂꯥꯟꯗꯤ ꯁꯣꯛꯅꯕ ꯍꯧꯔꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯕꯁꯨ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤ ꯀꯌꯥꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯗꯤ ꯀꯅꯥꯁꯨ ꯁꯣꯛꯄꯜꯍꯜꯂꯝꯗꯦ, ꯃꯁꯥꯅ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯏ ꯀꯌꯥ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯆꯔꯛꯄ ꯑꯗꯨꯗ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯗꯤ ꯈꯪꯍꯧꯗꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯃꯛ ꯐꯥꯗꯨꯅ ꯊꯝꯍꯧꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯀꯔꯤ? ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯃꯛ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯧꯔꯕ? ꯑꯗꯨꯗꯤ ꯀꯝꯗꯧꯏ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯅꯥꯏ, ꯅꯈꯣꯏ ꯈꯔ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅ ꯂꯥꯟꯗꯥꯔꯛꯄꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯣ, ꯄꯥꯎ ꯄꯤꯔꯨꯔꯣ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯊꯛꯇ ꯄꯣꯠꯂꯨꯝ ꯀꯌా ꯑꯃ ꯊꯥꯡꯒꯠꯂꯛꯄ ꯌꯥꯏ꯫ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯁꯨꯝꯅ ꯍꯥꯏꯔꯣ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯛꯏ, ꯃꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯣ꯫ ꯃꯗꯨꯅ ꯐꯔꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯥꯎ ꯄꯤꯖꯔꯨꯔꯒꯦ꯫ ꯄꯤꯔꯨꯔꯣ꯫ ꯑꯗꯨꯒꯅꯦ, ꯃꯈꯣꯏꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯂꯕꯁꯨ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯄꯥꯎ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯄꯥꯡꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯕꯨ ꯉꯝꯗ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯥꯡꯗꯕ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯆꯦꯜꯂꯛꯂꯤꯕ ꯑꯩꯈꯣꯏ 10ꯗꯅꯤ꯫ ꯑꯇꯩꯗꯤ ꯂꯣꯏꯅ ꯁꯤꯍꯧꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯉꯥꯛꯄꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯅꯈꯣꯏ ꯈꯔ ꯍꯤꯡꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯒ ꯂꯥꯟꯗꯥꯕꯒꯤ ꯋꯥꯈꯜ ꯂꯩꯔꯦ꯫ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯂꯝ ꯁꯔꯨꯛ ꯑꯁꯤꯅ ꯌꯥꯖꯔꯦ꯫ ꯏꯅꯤꯡꯊꯧ, ꯃꯇꯨꯡꯗ ꯂꯥꯟꯗꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯣꯛꯂꯒꯦ꯫ ꯍꯥꯏ, ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏ ꯂꯥꯟꯗꯥꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯉꯥꯛꯀꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯣꯏꯔꯒ ꯃꯅꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯅꯣꯛꯅꯈꯤꯒꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯥꯎ ꯑꯃꯨꯛꯇ ꯆꯦꯜꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯔꯥꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ, ꯃꯈꯣꯏꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯄꯥꯎ ꯆꯦꯜꯍꯜꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯒꯗꯕ? ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯏꯆꯥ ꯄꯨꯟꯁꯤꯕꯗꯣ ꯊꯕꯛ ꯂꯣꯏꯍꯧꯗꯨꯅ ꯂꯥꯛꯍꯧꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯎ ꯃꯔꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯇꯨꯝꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ 5ꯃꯛ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯏꯃꯥ, ꯀꯩꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯃꯗꯨꯕꯨ
ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯣꯏ ꯏꯃꯥ ꯗꯥ ꯄꯨꯟꯁꯤꯕ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯉꯣꯏ ꯃꯥꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ 이마기 레시엠비 낭기 라이벅시 온톡는 티네수 땀럼크레데코 이마기 분시바 그리노 ngasi imana tariba paw asibo masibo achumbaro imagi thamoy asinadi ichabo hojik phawba hinglamgani thajai adubu aina karamne ichagi khungul lirakani nang imabu thadoktuna chatlabra laisembi punsibagi paw adu tabada wakhal mangladuna laimaida haitharaklami matawadu ubada laibak lay amadi sana hanbina laisembibu thangzinduna wakhal laknanaba hotnabadagi wakhal taraklami numid asidagi laisembi angawbi amagumna walang amata ngangdana punsibana piramba sana laihaw makhong aduda phamduna laihaw adubu yengduna kaptuna lairami laibak lay amadi sana hanbiso laisembigi matawaduda kari tawgadabano khanglamde tanja asi lauduna laisembigi makhura anina sana hanbid hairami itaima laisembi se asumna sum tawduna lairabadi angawbi haibadu soidana oiraklabe itaima wakhal kita khanthaba na pai khomai nataima bu kari taw haibanu ichanu bigi mataw ase ai su yengba ngamjaba adubu ai kari taw gadabano haiba khangdri itaima laisembi se laisabi punsibaga khangnaje haibadani luhongkhibadi natedna mana maramoiduna ichanu bibu ngahwalase haiba sikiba mari sijakre aikhoiga makhoiga mari somata thoknadi aduna aikhoidi ichanu pigi khandaba yade aduna itaima laisembi se punsibagi wakhal kauthoknaba nupa amada luhong thokpirasi khomai mado ichanu pina kaithoknungde yara itaima mana yadaba aduna ichase angawbi oibuna pharba natraga luhong thokpiduna hanagum wakhal taduna leibana phabra khanbi phare khomai adudi nangna haibado itaima yari adudi itaima aigi itaw tomalgi machanupa aphaba amale maduda thajarasi hanadagi sumamong nupi oijarage haiduna adum leirabani khomai nangna phanana basil ai laisembida amukta hainakhige hoi hoi itaima asumna laisembigi makhura karam chawba asina silami sana hanbina laisembida them nauduna hairami adubu laisembina yaba kawba leiramdi imagi bema nangse laisabini nangna phizol angawba setuna laibakta chandon amuba thinduna leibado khunja miyamna kari haina ngangnaramgani nangi punsi adubu manghange khanga se imana hairiba se nang yara ima luhong khijabasu aigi dida punsibado ipuroiba makni khanna nungsijakhiba nachagi thamoi sida mahakta nila cherib aduga nachana kaidau nungdasu da punsiba nataba kanabu sunungshiba ngam imana haiba yade haiduna nachabu warobigan ai da punsiba ngairibani sikraba mi adubu karamna halakani nangbu ngawrabro sikhiba mi adugi wakhalda asum khanduna leiriba karigi nang imana waribasibu khara khangba yadabro ima ai magi awaba khang adubu imana dina chagi awabasi khangbidaba male ima sanahan bi machanu bibu hainaba ngamlamde upai leitraduna khomai da hairam khomai pambai leitre aina phana hairabasu ichanu pina yaba kawba leitre itaimana haibada yaraktrabanina punsibagi mama aduda itaimana hai aduga ine lebak leina hairagadi laisembi soidana yarakan phare khomai nangna haibasimak ai tawragi sanahan bina machanu pigi khanduna lebak leida machanu pibu amukta themnana ba haijarami leibak lei laisembi bu mamang nupi makni khanjarami adubu hojikti laisembi yaifanabagi damakta hairami imagi laisembi ima ngasidi ichada wa amata haiki nang yadaba tawgun ima kari wa oiraban imana haibada karigi yaroiduna ima haibi imagi laisembi nang punsibagi wakhal thado mahakti aikhoi mayamu thadoktuna lairamneda tinkhraban aduna hojik hinghoriba aikhoigi khandaba yade adunane nangdi naha yamna oiri atopa nupa amada luhongduna anaubu punsi ama hauru masini imana pamliba ima karigi nachada adugumba wahayado haibiriban mado ai ngamjaroi nachana hojik hingliba punsi ase da punsi bagini nacha kanagasu luhongba pamdi ima nangna imabu thamoi singna ningjariba
ꯅꯪꯒꯤꯗ ꯄꯨꯟꯁꯤꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯗꯣ ꯏꯃꯥ ꯈꯪꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯗꯣ ꯇꯁꯦꯡꯕꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯏꯟꯕꯤꯌꯨ꯫ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕꯗꯣ ꯇꯧꯁꯤꯟꯅꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯅ ꯁꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯒꯦ꯫ ꯃꯥꯅ ꯁꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩ ꯂꯨꯍꯣꯡꯒꯦ ꯏꯃꯥ꯫ ꯂꯩꯁꯦꯝꯕꯤꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯁꯥꯠꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯤꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤꯕꯕꯨ ꯅꯣꯡꯃꯇ ꯀꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯃꯛ ꯀꯩꯁꯨꯝꯁꯪꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯕꯗꯤ ꯈꯟꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯛꯈꯤ꯫ ꯄꯨꯟꯁꯤꯕ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯈꯟꯕꯗ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯅꯣꯡꯃꯗꯤ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔꯅ ꯃꯈꯣꯏ ꯃꯉꯥꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯩꯅ ꯈꯪꯗꯕꯅꯤ ꯅꯈꯣꯏ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯅꯠꯇꯦ, ꯏꯆꯝ ꯆꯝꯖꯕ ꯁꯤꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯉꯥꯕꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯅꯈꯣꯏ ꯃꯉꯥ ꯅꯌꯨꯝꯗ ꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ꯫ ꯏꯅꯥꯏꯁꯥ, ꯃꯈꯣꯏ ꯃꯉꯥꯕꯨ ꯑꯅꯥꯟꯕ ꯃꯐꯤ ꯃꯔꯣꯜ ꯄꯤꯌꯨ, ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯒꯤ ꯁꯒꯣꯜ ꯑꯃꯃꯝꯒ ꯄꯤꯌꯨ꯫ ꯅꯈꯣꯏ ꯃꯉꯥꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯂꯩꯕꯥꯛ ꯂꯥꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯂꯧꯅꯨꯝ ꯆꯥꯎꯕ ꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯣꯡꯃꯇ ꯂꯥꯟꯗꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯥꯟꯗꯥꯔꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯇꯅ ꯃꯥꯏꯊꯤꯕ ꯅꯪꯕꯅꯤ꯫ ꯃꯥꯅ ꯅꯈꯣꯏꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯍꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯃꯟꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯇꯥꯎ ꯃꯔꯤꯃꯛ ꯃꯌꯨꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯆꯥꯎꯅ ಮಿನಂꯂꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯥꯏꯀꯩꯇꯕꯨ ꯌꯧꯅꯤꯡꯕꯅ ꯂꯦꯞꯇꯕ ꯃꯈꯩ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤꯅ ꯁꯦꯟꯅꯖꯕ ꯁꯅꯥ ꯂꯩꯍꯥꯎꯁꯨ ꯃꯀꯥ ꯐꯅ ꯁꯥꯠꯂꯔꯦ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯕꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯟꯁꯤꯕ ꯂꯥꯛꯀꯅꯤ ꯈꯟꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯃꯤꯒꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯕ ꯅꯪꯅ ꯄꯤꯔꯝꯕ ꯁꯅꯥ ꯂꯩꯍꯥꯎ ꯄꯥꯟꯕꯤꯁꯦ ꯏꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯒꯦ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯅꯪ ꯑꯩ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯊꯨꯡꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯔꯝꯂꯦꯟꯗꯗꯤ ꯁꯣꯏꯗꯅ ꯊꯨꯡꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯁꯤꯖꯔꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯅꯥ ꯂꯩꯍꯥꯎ ꯑꯃ ꯀꯦꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯂꯣꯝꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯏ, ꯂꯩꯁꯦꯝꯕꯤ, ꯑꯩ ꯂꯥꯛꯑꯦ꯫ ꯂꯩꯁꯦꯝꯕꯤ ꯄꯨꯟꯁꯤꯕꯅ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯤꯔꯤꯕ? ꯁꯦ, ꯇꯣꯛꯑꯣ, ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯆꯠꯂꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯞꯂꯤ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯅꯪꯅ ꯏꯃꯥꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯨ, ꯏꯆꯥ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯂꯥꯡꯗ ꯊꯨꯔꯨꯔꯦ꯫ ꯃꯍꯥꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯏꯃꯥ, ꯃꯗꯨꯅ ꯅꯆꯥ ꯃꯇꯝ ꯁꯥꯡꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯏꯇꯥꯎ ꯃꯔꯤꯒ ꯄꯨꯟꯅ ꯂꯩꯔꯨꯔꯦ꯫ ꯀꯔꯝꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯂꯥꯡꯗ ꯊꯨꯔꯨꯔꯤꯕꯅꯣ? ꯄꯨꯟꯁꯤꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ, ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧꯕꯨ ꯎꯕꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯎꯕꯗ
ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯌꯨꯝꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯃꯥꯁꯨ ꯂꯩꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯋꯥꯠꯄ ꯂꯩꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ꯫